True Story Collection gi maikeidagi wari tabiriba listener khudingmakpo taramna okjari. Leptana tabirakpana ngasidi boss ki big sister haina mingthonba Puzalama bamgi wari asigi aroiba tangkakto yausilagle. Ngasi aina puzaraklibasi wari sigi aroiba tangkaktuni. Hauzik wari si pathokjaraklege mayam punna taminarasi. Picture amadi Henry so makhoi ki hanagi yumdada leidre. Mama mapana makhoi ki damakta saduna thambiramba yumdada oina leire. Makhoi na hanadagi ngamjaraktaba tawgi khalakpa thabak kaya so hauzikti tawduna miyamgi mating kaya pangba ngamle. Kana leizadraba angang kaya ki punsibu so awat palayandanaba hotnari. Makhoi na fanglaktaba nungaiba awat pasingduna makhata na mingonda phawanba pamde. Thembi hoiso Henry ga paw phawnanaba yamna kanna hotnaki. Adubu Henry gi ming taba natana sak uba phangkidre. Hanagumna leirakta Durelda mafam khudingda ta duna leiramba mani ama mafam chana leikibagumna makhoi gi magunso nongma nongmagi helakpani. Thauba amadi muthi maral gi matung inna mapunsi chupa jail da leinabagi chera court na pibadagi leikre. Masina makhoi gi maru oiriba yengnabasidi lamna leikre. Adubu sanina kari oirakpa haibadudi khangdri. Asumna matamdi nongma nongmagi haukiba khangaude. Numitto section hauba numitni. Mayamdi school campus manungda changdri mapalda lepnaraga leiri. Matam kuina unarodraba maruk mapangsingdo harau na wari tawba yaw kaya ama tawduna leiri. Mayamdana punglang langduna leiringi talaktuda gari amakak thawzilai. Leramibasingdo matai da thaisilaga leppaga leiri. Tanjaduda bodyguard ama thoraklaga gari gi thong tapna hangdorai. Adu ubada leiribasingdo langtaknana kanano khanna loina yingdarakli. Khangaudana yam thazadaba maongda picture gi Henry gada gari de kumtharai. Picture masam managa do pet hairaga yam kakna thorakli. Adu Henry de ikairap tawna leiri. Mayamdana boss bu yingbada loire. Talaktuda Pretty tapna Henry gi manakta karigumba khara hainingna changsilai. Adubu Henry gi bodyguard tuna thachilai. Pretty na kainomta haige tawbani. Henry magi misingduda handu haibagi matago makhutna phataphai. Nangingonda kai haininge. Ai wadu loiba nangde picture ne yam kakna. Kai matangi no paisa ni boiramni. Adoiragana picture khubang ahum laktang khui. Nakamni nupam changi. Ma'am, kari. Nupi se sel khra mating pangko. Aikhoi di ai mangai re kaina pongma do tawrui. Ai gi leisaba potu di sasat mingona pithokibasini. Nakande Newton na. Ai su sel kitani zage madam. Picture pi ku pictuga noklaga. Ahoi kiro yambo. Mi machadi aikhoi ga sasa khang kidrene ha. Yambo I karakanina. Som the Johnny Khoisu Henry ubada yam harauna. Wow, mi machadi real boss oikibadai naikreko. Henry na. Minai sidi taning de wathira tawn. Nakanda thembi tumina famaga Henry da yingsaba nattana kari shwai sabang ngamjade. Henry na onsalaglaga. Nungari bo. Thembi ngakni yingle. Amuk sumasado harause. Hoi haibagi matagumna mangak nomle. Henry no mi. Adu de khoyong changge. Si hairaga laithoki madu ubada thimbi yam nungaitana yingagli. Wahi khra haining badu pho haisaba ngamdi tuminna khangzaba natta. Tawriba singsa uraga Diamond na. Boss thi nei lerami kamai toba. Aikhoi gi kokchak sina nattene. Akhoi gi bo boss ki mi oibana Rocky na. Hauzik sibo amuk adu khalaiba nangi koktu yesilamjani. Talaktuda Scott ka tawranga gari ani thawzilai. Mayamdo kanala ino khanna munna yingakli. Adoga gari gi thong hanglaga sani kumtharai. Mayamdo ma ubada ingakngakli. Newton da muging sani da mu yingakli. Mi khara amadi khangbasu yawi makhoi masen wari tawraga leiri. Adobu Henry ga Newton ga ani do yingnei. Sani na mafam sida laiba haibasa kari tawrakani haiba tamba ngamdri. Asumda makhoi so class da loina changnarai. Adubu hanagi matawgumna michang khainadraga
Sunny gi mi singdu Henry da jangsinaba kautak chana leiribani. Diamond na akhoi gi boss na karambano ani sida. Rocky na ngai khoi na angkhe akhoi na kok cha ina leiri sidi ani sina kok sana bo oi leirami sidi. Sunny ma khoi da yengaga oi sila mahai do tabada magi mi singdu loi ni yengdare aduga noglei Sunny ni haiba adu makhangle. Asam class ni mathang hauki break ki matam ni. Newton tuminna karigum makhra ire lei. Tanjadu da Sunny magi mi singdu da ingit tawnaraga thoke tawi. Adu ubada Henry na maning de lokurei. Newton Henry da happy aduga amo magi laik to tawraga lei. Henry machinda solei. Pirib ingit irang sa khangdri do. Sunny chat ki dawri haibase Henry na haining bani. Adobu direct haiba yada bai lei bani. Handakti. Kana no class 9 da chatui dawri sa. Wahi na tabada Newton fat ying lei. Sunny thoki bada ubada prap ta picture classroom tamna hana chenki. Sunny ngangak na. Kaino sinamo. Diamond na. Pugai sira. Sunny na. Pubu badi yai haibo matang se. Newton suklaga. Tholo lauda. Picture na. Kaino yambo ay loisi lam ki ba. Larik yam phara ano class loiri hozu thoro. Sunny ko yoksilakpa ubadai Newton na picture gi makut ta paraga chingaga puthori. Thongda Sunny lepa leirami. Newton mamit khani yenglaga adumak chatli. Sunny magi mising onsilaga. Mit ko thok toba mi yam yaure. Newton onsilaga. Kanada na nang hairida. Sunny gi mising do jangsin gi tawi. Aduga mana thatlaga. Kana mange. Hauzik nang namitay na pita do kuidrawni. Newton na. Yam usitaba tawzanu ko. Usili. Koi budi nang na koi zao. Lau budi ay na lau nida. Kiem tawaga no. Ready da leire. Newton jangsin ga tawi picture na paraga. Iyare yambong gidamak ay na chingzaw kum na lipisidi. Sunny na. Hai kru nang na chingzaw ga jangdam na bakak yaroy ko. Anido kiem ta tada kay prabab thoki. Sanahal na. Ngay ko. Newton na picture ga anido makut thadok ni. Picture na. Good morning sir. Sanahal na. Morning. Ichade kay mathil chara aba. Picture na. Nga so, yen so, iromba champut, oksa so, yami. Newton na. Chaw so, handak si khara chawra ena khalleba. Sing ba isi chawra ba? Sanahal no pet tawraga. Chawre. Ado namana nang uningi haine. Haying di nabunga ne ngak laki sulaw. Picture na. Sir, ikay dada di sang dabani ngak tak. Ado iraga na nang hekta lao dana. Hoy laki. Ngangnari bawa do Sunny na kan detay. Adobo kem ta khangsin na di tumina dumagle. Ani do mulay thori lai Newton na. Ay geng am yam thuna siyam da bayadre. Picture ngak na. Kay geng na ay sa. Min usi drisa udro. Siday di ay so boss amo oy na watorani. Ado kamay na natorga misi kom do izano sibo. Yambong taning de ko. Nangondo sa taba mi loy hayro. Ay kway da haydo ga ne puhan ge. Isagi thambaga mingonde mateng lawbaga dikhenai dana. Wari ngak sanaraba tungda magi class ta amuk changnare. Matam sigi chatnabi haire. Mi amana karigumba kainomba tawri hairadi. Noknaba yengsinbiba wate haiduni. Pretty bu sumana hana mingonda utkiba adumak. Mangonda sa utpa horagle. Kaubidaba kaidoba kaya hainadabay moong tawri. Pretty sa tuson maron na nariba phibam do ubada thimbi nungaidre. Moye classmates karana Pretty gi bag do langthori. Pretty hanagi Pretty adumak oidre. Thembi na changsilaga nupi amagi mamaida khopang na thai. Aduk chokhataba masu nangi classmate amane. Nangi marumni. Mi amana mi amabo adum na tawnaradi karam na nungsi chana na leiminagane. Nangonda tawradi nungaigadra. Mayam to kem ta khumpam leidre. Henry so Thembi da yingi aduga nokfet tawi. Thembi bag do khungalaga Pretty da pi. Bye, say. Aina mingonda fataba thabak. Migi asoiba yenglaga ama tawradine. Aina soiba matamda. Aina mingonda tawkibada daiso. Sathina phangmani. Karma haibasa adumak leibani. Pretty mapi ira chile. Bye. Nangingonda yam sawramani haiba. Aisu khange. Ayam lantre. Nangi mapamda. Masimagda aina phangmani. Thembi Pretty makuta paisila hari.
ꯑꯩ ꯀꯩꯝꯇ ꯈꯟꯗꯦ ꯅꯪꯅ ꯑꯗꯨꯝꯅ ꯑꯩꯉꯣꯟꯗ ꯀꯧꯔꯛꯄꯁꯦ ꯑꯩꯒꯤ ꯊꯃꯣꯏꯁꯤꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯦꯜꯂꯤ ꯍꯥꯟꯅꯗꯧꯅ ꯇꯤꯟꯅꯕ ꯄꯥꯝꯃꯤ ꯑꯁꯨꯝꯅ ꯀ꯭ꯂꯥꯁꯁꯤ ꯃꯊꯪ ꯍꯧꯈꯤ ꯁ꯭ꯀꯨꯜ ꯁꯨꯇꯤ ꯊꯥꯕ ꯇꯥꯏꯃꯤꯡꯅꯤ ꯅ꯭ꯌꯨꯇꯟꯅ ꯅꯪ ꯑꯩ ꯁꯥꯎꯔꯛꯇꯣꯔꯦ ꯐꯣꯟ ꯐꯪꯉꯦ ꯁꯪꯗꯦꯒ ꯑꯗꯨꯝ ꯇꯧ ꯂꯩ ꯍꯥꯟꯅꯩ ꯐꯣꯟ ꯄꯥꯏꯕ ꯍꯩꯇ꯭ꯔꯤꯉꯩꯒꯤ ꯇꯣꯏꯂꯦꯠꯇ ꯂꯣꯏꯅ ꯃꯅꯝꯒꯅ ꯔꯣꯃꯥꯟꯁ ꯇꯧꯔꯤꯉꯩ ꯃꯇꯝꯗꯣ ꯌꯥꯝ ꯊꯤ ꯃꯤꯁ ꯇꯧꯏ ꯅꯪꯕꯨ ꯅꯨꯡꯁꯤ ꯃꯇꯝꯗꯣ ꯑꯗꯣ ꯑꯩ ꯁꯪꯗꯕꯩꯅꯦꯕ ꯍꯌꯦꯡ ꯅꯣꯏꯗ ꯂꯥꯛꯇꯧ ꯂꯩꯁꯤꯗꯤ ꯅꯨꯡꯉꯥꯏꯅꯤꯕ ꯈꯪꯅꯤꯕꯅ ꯀꯩꯗꯧꯗꯣꯏꯕ ꯍꯌꯦꯡ ꯈꯪꯅꯤ ꯌꯥꯝ ꯍꯧꯔꯗꯤꯅꯦ ꯍꯧꯕꯩ ꯊꯕꯛ ꯇꯧꯗꯣꯏꯕ ꯑꯩ ꯆꯠꯂꯦꯀꯣ ꯃꯈꯣꯏꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯂꯦ ꯃꯕꯨꯡ ꯃꯆꯠ ꯑꯅꯤꯗꯣ ꯉꯥꯏꯍꯥꯛꯇ ꯄꯣꯛ ꯁꯪꯗꯦ ꯑꯃꯗ ꯑꯃꯨꯛ ꯆꯠ ꯇꯧꯏ ꯗꯗꯥ ꯀꯩꯗꯧꯔꯦ ꯍꯌꯦꯡꯗꯤ ꯁꯥꯔꯅ ꯃꯣꯏꯗ ꯉꯥꯏꯍꯥꯛ ꯂꯥꯛꯑꯣꯏ ꯑꯩꯗꯤ ꯌꯥꯗꯧ ꯃꯥꯟꯗꯤ ꯌꯥꯔꯣꯏꯌꯦ ꯂꯥꯛꯇꯕ ꯍꯥꯏꯕꯅꯤ ꯗꯗꯥ ꯃꯑꯣꯡ ꯌꯦꯡꯁꯤ ꯑꯗꯣ ꯆꯦ ꯊꯦꯝꯕꯤꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯉꯣ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯃꯥꯏ ꯃꯑꯣꯡꯗꯣ ꯌꯦꯡꯕ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯀꯩꯗꯧꯔꯒꯦ ꯑꯗꯣ ꯋꯥ ꯃꯈꯥ ꯇꯥꯅ ꯇꯥꯅꯤꯡꯗꯦ ꯄꯤꯛꯇ꯭ꯔꯨꯁꯨ ꯍꯦꯟꯔꯤꯒꯤ ꯋꯥꯈꯜ ꯈꯪꯕꯅ ꯋꯥ ꯃꯈꯥ ꯇꯥꯔꯨꯗ꯭ꯔꯦ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯩꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯗꯗꯥ ꯂꯣꯏꯔꯕꯣ ꯑꯩ ꯌꯥꯔꯣꯏꯃꯤ ꯅꯪ ꯑꯗꯨꯝ ꯆꯠꯂꯣ ꯑꯩ ꯁꯣꯝꯗ ꯃꯤꯇꯤꯡꯁꯨ ꯆꯠꯅꯤ ꯑꯁ ꯂꯣꯏꯔꯦꯍꯦ ꯃꯤ ꯉꯔꯥꯡꯗ ꯐꯖꯅ ꯍꯥꯏꯈ꯭ꯔꯒ ꯅꯣꯡꯃ ꯆꯠꯂꯁꯨ ꯌꯥꯏꯌꯦ ꯑꯩꯅ ꯆꯠꯇꯧ ꯊꯕꯛꯁꯤꯗꯤ ꯌꯥꯗꯕ ꯑꯗꯨꯅꯅꯤ ꯄꯤꯛꯇ꯭ꯔꯨ ꯅ꯭ꯌꯨꯇꯟꯗ ꯀꯣꯜ ꯇꯧꯏ ꯌꯧꯔꯛꯑꯕꯣ ꯀꯥꯏꯗꯩꯅꯣꯗ ꯗꯗꯥꯁꯨ ꯊꯕꯛ ꯂꯩ ꯍꯥꯏꯌꯦ ꯑꯗꯣ ꯑꯩ ꯃꯤ ꯈꯔꯒ ꯂꯥꯛꯑꯒꯦ ꯑꯁꯦꯡꯕꯩꯔꯣ ꯌꯦꯁ ꯀꯝꯗꯧꯋꯤ ꯑꯩ ꯂꯧꯕ ꯂꯥꯛꯀꯦ ꯃꯤꯒ ꯑꯝꯇ ꯄꯨꯔꯛꯀꯅꯣ ꯌꯥꯝꯕꯣ ꯗꯗꯥꯅ ꯌꯥꯔꯣꯏꯌꯦ ꯃꯤ ꯄꯨ ꯍꯥꯏꯌꯦ ꯇꯥꯅꯤꯡꯗꯦꯀꯣ ꯑꯩ ꯂꯥꯛꯑꯦ ꯊꯝꯃꯦ ꯐꯣꯟꯗꯣ ꯍꯦꯛ ꯊꯝꯈꯤꯕꯒ ꯄꯤꯛꯇ꯭ꯔꯨ ꯂꯣꯏꯁꯤꯜꯂꯤ ꯏꯀꯨꯏ ꯀꯨꯏꯗꯅ ꯒꯦꯠꯇ ꯍꯣꯟ ꯈꯣꯡꯂꯛꯏ ꯈꯨꯊꯨꯁꯤꯗꯤ ꯄꯤꯛꯇ꯭ꯔꯨꯁꯨ ꯍꯦꯟꯔꯤ ꯎꯗ꯭ꯔꯤꯉꯩ ꯂꯣꯟꯅ ꯆꯦꯟꯊꯣꯔꯛꯏ ꯅ꯭ꯌꯨꯇꯟꯅ ꯋꯥꯎ ꯏꯇꯨꯁꯦ ꯉꯁꯤꯗꯤ ꯐꯅꯦꯛꯀ ꯁꯦꯠꯇꯅ ꯅꯩꯔꯝꯃꯦ ꯇꯥꯅꯤꯡꯗꯦꯀꯣ ꯆꯠꯂꯣ ꯗꯗꯥ ꯎꯔꯅꯤꯌꯦ ꯅ꯭ꯌꯨꯇꯟꯁꯨ ꯒꯥꯔꯤꯗꯣ ꯌꯥꯝ ꯌꯥꯡꯅ ꯊꯧꯔꯛꯏ ꯁꯣꯝꯗꯅ ꯍꯦꯟꯔꯤꯅ ꯃꯁꯤ ꯑꯉꯥꯡꯁꯦ ꯒꯥꯔꯗꯀ ꯈꯔ ꯄꯨꯒꯦꯗꯤ ꯍꯥꯏꯗꯦꯕ ꯅ꯭ꯌꯨꯇꯟ ꯄꯤꯛꯇ꯭ꯔꯨꯒꯤ ꯃꯈꯨꯠ ꯄꯥꯏꯔꯒ ꯀꯩꯒꯤꯅꯣ ꯑꯩꯅ ꯅꯪꯉꯣꯟꯗꯁꯨ ꯌꯥꯝ ꯉꯥꯎꯔꯤꯁꯦ ꯌꯥꯝꯅꯨꯡꯁꯨ ꯌꯥꯝ ꯉꯥꯎꯋꯤꯗ ꯑꯋꯣꯏꯕꯦ ꯑꯗꯨ ꯑꯣꯏꯔꯗꯤ ꯉꯁꯤꯗꯤ ꯀꯌꯥꯝ ꯅꯨꯡꯁꯤꯌꯦ ꯌꯦꯡꯕ ꯇꯥꯔꯦ ꯀꯩꯗꯧꯗꯣꯏꯕ ꯑꯗꯣ ꯌꯥꯝꯕꯣ ꯑꯃ ꯃꯤꯅꯤꯁꯇꯔ ꯃꯆꯥ ꯄꯣꯛꯈꯥꯏꯕꯗꯣ ꯑꯩꯗꯤ ꯌꯥꯝ ꯍꯩꯅꯗꯦꯀꯣ ꯌꯥꯝꯃꯨꯡꯁꯥ ꯁꯥꯗꯅ ꯍꯦꯛ ꯂꯥꯛꯏꯗꯣ ꯀꯩꯒꯤ ꯁꯣꯝꯗꯗꯤ ꯅꯪ ꯂꯧꯅꯤꯅ ꯃꯨꯛꯇꯅ ꯂꯩꯈ꯭ꯔꯦ ꯅꯪꯅ ꯍꯩꯅꯗ꯭ꯔꯤꯕ ꯑꯁ ꯌꯥꯝ ꯐꯨꯅꯤꯡꯉꯦ ꯌꯥꯝꯕꯣ ꯁꯛꯀ ꯃꯥꯟꯅꯔꯝꯕꯩ ꯋꯥꯅꯤ ꯀꯩꯒꯨꯝꯕ ꯑꯩ ꯁꯤꯔꯗꯤ ꯅꯪ ꯃꯉꯣꯟꯗ ꯂꯩꯒꯗ꯭ꯔꯣ ꯇꯥꯅꯤꯡꯗꯦꯀꯣ ꯑꯗꯨꯃꯥꯏ ꯍꯥꯏꯔꯛꯀꯅꯣ ꯑꯁꯦꯡꯕꯅꯦ ꯁꯅꯤꯅ ꯑꯩ ꯍꯥꯠꯂꯗꯤ ꯅꯪ ꯃꯉꯣꯟꯗ ꯂꯩꯒꯗ꯭ꯔꯣ ꯍꯥꯏꯅꯔꯤꯉꯩ ꯇꯥꯂꯛꯇꯨꯗ ꯀꯣꯜ ꯑꯃ ꯂꯥꯛꯏ ꯄꯤꯛꯇ꯭ꯔꯨꯁꯨ ꯐꯣꯟꯗꯨꯗ ꯌꯦꯡꯉꯤ ꯑꯗꯨꯒ ꯃꯃꯤꯠ ꯂꯥꯎꯊꯣꯛꯑꯒ ꯃꯥꯏ ꯅꯥꯀꯟꯗ ꯐꯝꯃꯤꯕꯗꯨꯗ ꯌꯦꯡꯂꯛꯏ ꯑꯗꯨꯒꯗꯤ ꯃꯤꯠꯆꯤ ꯈꯠꯆꯤꯜꯂꯛꯏ ꯄꯤꯛꯇ꯭ꯔꯨ ꯃꯁꯥꯗꯣ ꯊꯛ ꯅꯤꯛꯂꯦ ꯃꯇꯤꯟꯒꯗꯣ ꯀꯨꯠ ꯌꯣꯠꯊꯔꯒ ꯃꯆꯤꯟꯗ ꯁꯣꯜꯂꯛꯏ ꯌꯥꯝꯕꯣ ꯁꯅꯤ ꯍꯧꯖꯤꯛꯇꯗ ꯈꯥꯛꯅ ꯅꯣꯛꯂꯛꯏ ꯇꯥꯏꯌꯦ ꯗꯥꯔꯂꯤꯡ ꯃꯆꯥ ꯌꯥꯝꯃꯨꯡ ꯂꯩꯔꯤꯛꯁꯤꯗꯤ ꯄꯤꯛꯇ꯭ꯔꯨ ꯃꯁꯥꯗꯣ ꯄꯥꯈꯠꯄꯅ ꯂꯣꯏꯔꯦ ꯅ꯭ꯌꯨꯇꯟ ꯅꯠꯇꯦ ꯍꯥꯏꯕ ꯈꯪꯉꯤ ꯉꯁꯥꯏꯗ ꯅ꯭ꯌꯨꯇꯟ ꯁꯥꯔꯒ ꯗ꯭ꯔꯦꯁꯇꯩ ꯀꯩꯗꯩ ꯍꯤꯌꯔ ꯁ꯭ꯇꯥꯏꯜꯀꯗꯣ ꯅ꯭ꯌꯨꯇꯟꯒ ꯃꯥꯟꯅꯅ ꯁꯥꯔ ꯂꯥꯛꯄꯅꯤ ꯑꯗꯨꯕꯨ ꯅ꯭ꯌꯨꯇꯟꯗꯤ ꯍꯧꯖꯤꯛꯇ ꯐꯣꯟ ꯇꯧꯔꯛꯏ ꯄꯤꯛꯇ꯭ꯔꯨ ꯐꯣꯟꯗꯣ ꯑꯣꯈꯠꯄ ꯐꯥꯎ ꯉꯝꯗ꯭ꯔꯦ ꯄꯥꯈꯠꯄ ꯑꯀꯤꯕꯅ ꯁꯅꯤꯅ ꯄꯤꯛꯇ꯭ꯔꯨꯒꯤ ꯐꯣꯟꯗꯣ ꯂꯧꯔꯒ ꯃꯥꯏ ꯄꯣꯀꯦꯠꯇ ꯍꯥꯞꯆꯤꯟꯈ꯭ꯔꯦ ꯑꯗꯨꯒ ꯃꯤ ꯌꯥꯝ ꯂꯠꯄ ꯂꯝꯕꯤ ꯑꯃꯗ ꯊꯧꯖꯤꯜꯂꯛꯏ ꯗꯗꯥ ꯅꯪ ꯑꯗꯨꯃꯥꯏꯅ ꯇꯧꯒꯅꯣ ꯑꯩꯕꯨ ꯌꯨꯝꯗ ꯊꯤꯟꯕꯤꯌꯣ ꯋꯥ ꯗꯗꯥ ꯀꯥꯏꯅ ꯀꯧꯔꯛꯄꯁꯤꯗꯤ ꯊꯃꯣꯏꯒꯁꯦ ꯃꯍꯤ ꯂꯥꯡꯉꯤꯍꯦ ꯒꯥꯔꯤ ꯈꯥꯝꯃꯣ ꯑꯩ ꯂꯩꯍꯧꯔꯒꯦ ꯉꯥꯏꯈꯣ ꯌꯧꯗꯣꯔꯦ ꯀꯩꯝꯇ ꯋꯥꯒꯅꯣ ꯌꯥꯝꯕꯣ ꯑꯩ ꯂꯧꯕ ꯂꯥꯛꯑꯣ ꯅꯪꯒꯤ ꯌꯥꯝꯕꯨꯡ ꯆꯝꯐꯨꯠꯇꯣ ꯌꯥꯝ ꯊꯨꯅ ꯒꯥꯔꯤ ꯈꯥꯝꯃꯣ ꯍꯥꯏꯕꯅꯦ ꯀꯩꯒꯤꯅꯣ ꯅꯪꯅ ꯇꯧ ꯐꯠꯇ꯭ꯔꯤꯁꯦ ꯐꯠꯇꯕꯁꯤꯅ ꯍꯤꯔꯣꯅꯤ ꯁꯣꯝꯗꯁꯨ ꯍꯦꯟꯔꯤ ꯀꯣꯜ ꯇꯧꯏ ꯑꯗꯨꯕꯨ ꯁꯨꯛꯄꯥꯏ ꯄꯥꯏꯗꯦ ꯍꯦꯟꯔꯤꯅ ꯀꯩꯅꯣ ꯐꯣꯟꯁꯦ ꯃꯥꯅ ꯄꯥꯏꯗ꯭ꯔꯤꯁꯤꯅ ꯑꯩꯅ ꯁꯣꯝꯗ ꯂꯩꯕ ꯐꯥꯎ ꯌꯥꯗ꯭ꯔꯦ ꯑꯗꯨꯒ ꯃꯥꯅ ꯀꯩꯗꯧꯔꯤꯖꯥꯠꯅꯣ ꯉꯁꯤ ꯑꯉꯥꯡꯁꯤꯕꯣ ꯁꯅꯤꯅ ꯑꯩ ꯀꯅꯥꯅꯣ ꯈꯪꯍꯟꯕ ꯇꯥꯔꯦꯗꯅ ꯉꯁꯤꯗꯤꯅ ꯄꯤꯛꯇ꯭ꯔꯨ ꯀꯞꯄꯒ ꯌꯥꯝꯕꯣ ꯈꯪꯍꯧꯗꯅ ꯒꯥꯔꯤ ꯃꯅꯤꯡꯗꯩ ꯈꯨꯝꯂꯛꯏ ꯇꯥꯏꯌꯦ ꯃꯆꯥ ꯈꯣꯟꯖꯦꯜꯗꯨ ꯇꯥꯕꯗ ꯁꯅꯤꯒ ꯄꯤꯛꯇ꯭ꯔꯨꯒ ꯑꯅꯤꯗꯣ ꯈꯪꯄ꯭ꯔꯦ ꯈꯪꯉꯤ ꯇꯨꯡ ꯑꯣꯟꯊꯣꯔꯛꯄꯗ ꯅ꯭ꯌꯨꯇꯟ ꯐꯝꯃ ꯂꯩꯔꯝꯕ ꯎꯏ ꯁꯅꯤ ꯄꯥꯈꯠꯄꯅ ꯉꯥꯛꯇꯪ ꯉꯥꯎꯈꯤꯗꯅ ꯒꯥꯔꯤꯗꯣ ꯑꯃꯗ ꯌꯩꯁꯤꯜꯂꯤ ꯄꯤꯛꯇ꯭ꯔꯨ ꯍꯔꯥꯎꯅ ꯌꯥꯝꯕꯣ ꯅ꯭ꯌꯨꯇꯟꯅ ꯑꯩꯕꯨ ꯆꯝꯐꯨꯠ ꯀꯥꯏꯅ ꯍꯌꯦꯄꯪ ꯁꯅꯤꯅ ꯅꯪꯅ ꯉꯔꯥꯡꯗꯩ ꯈꯟꯈꯤꯕ ꯋꯥꯈꯜꯗꯣ ꯑꯩꯅ ꯅꯍꯥꯟꯅ ꯈꯪꯉꯕꯅꯦ ꯏꯕꯣ ꯌꯥꯝꯕꯣ ꯅꯪꯗꯤ ꯁꯤꯗ ꯀꯃꯥꯏꯅ ꯍꯧꯈꯤꯕ ꯋꯥꯔꯤꯗ ꯅ꯭ꯌꯨꯇꯟꯅ ꯗꯨꯀꯥꯟ ꯊꯣꯔꯛꯏ ꯁꯅꯤꯁꯨ ꯅꯥꯀꯟꯗ ꯑꯣꯜꯂꯒ ꯂꯩ ꯑꯗꯨꯕꯨ ꯁꯅꯤꯅ ꯅ꯭ꯌꯨꯇꯟ ꯂꯩ ꯍꯥꯏꯕ ꯈꯪꯗꯦ ꯃꯥꯁꯨ ꯐꯣꯟ ꯋꯥꯔꯤ ꯇꯧꯏ
ꯇꯥꯏ ꯑꯩ ꯑꯗꯨꯝ ꯍꯧꯖꯤꯛ ꯐꯥꯔ ꯄꯨꯔꯛꯗꯧꯅꯤ ꯃꯥꯁꯤ ꯂꯥꯛꯅꯤ ꯍꯥꯏꯕꯅꯤ ꯐꯣꯟꯗꯒꯤ ꯀꯩꯅꯣ ꯃꯣꯏꯗꯤ ꯕꯣꯗꯤꯒꯥꯔꯗ ꯌꯥꯝ ꯂꯩꯗꯥꯏꯅꯦ ꯀꯩꯁꯨ ꯌꯥꯔꯣꯏꯗ ꯌꯥꯒꯦꯔꯥ ꯌꯥꯔꯣꯏꯔꯥ ꯇꯧꯒꯦꯉꯣꯏ ꯅ꯭ꯌꯨꯇꯟꯁꯦ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯣ ꯇꯥꯔꯤꯕꯅꯤ ꯇꯥꯂꯛꯇꯨꯗ ꯄꯤꯛꯇ꯭ꯔꯨꯒꯤ ꯀꯣꯜ ꯑꯃ ꯂꯥꯛꯏ ꯅ꯭ꯌꯨꯇꯟ ꯁꯅꯤ ꯂꯩ ꯍꯥꯏꯕ ꯈꯪꯗꯕ ꯁꯥꯔꯒ ꯀꯟꯅ ꯍꯥꯏꯔꯛꯏ ꯌꯦꯁ ꯀꯝꯗꯧꯋꯦ ꯑꯩ ꯂꯧꯕ ꯂꯥꯛꯀꯦ ꯃꯤ ꯑꯃꯇ ꯄꯨꯔꯛꯀꯅꯨꯀꯣ ꯌꯥꯔꯣꯏꯌꯦ ꯗꯗꯥꯅ ꯇꯥꯅꯤꯡꯗꯦꯀꯣ ꯑꯩ ꯂꯥꯛꯑꯦ ꯊꯝꯃꯦ ꯁꯅꯤ ꯅ꯭ꯌꯨꯇꯟꯅ ꯉꯥꯡꯂꯤꯕꯗꯣ ꯂꯨꯝꯃꯒ ꯇꯥꯏ ꯑꯗꯨꯒ ꯃꯇꯣꯝꯇ ꯈꯥꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯂꯒ ꯈꯪꯒꯅꯤꯗꯅ ꯑꯩ ꯍꯥꯟ ꯆꯠꯂꯒꯦ ꯁꯅꯤ ꯌꯥꯝ ꯊꯨꯅ ꯒꯥꯔꯤꯗ ꯀꯥꯏ ꯅ꯭ꯌꯨꯇꯟꯗꯤ ꯍꯥꯟꯅ ꯁꯅꯤꯒꯤ ꯒꯥꯔꯤ ꯃꯅꯨꯡꯗ ꯇꯣꯡꯉ ꯂꯩꯔꯕꯅꯤ ꯁꯅꯤ ꯄꯤꯛꯇ꯭ꯔꯨ ꯈꯣꯏꯒꯤ ꯒꯦꯠꯇ ꯒꯥꯔꯤꯗꯣ ꯈꯥꯝꯃꯒ ꯍꯣꯔꯟ ꯄꯤ ꯅ꯭ꯌꯨꯇꯟꯅ ꯈꯪꯗꯧ ꯂꯩꯗꯅ ꯐꯨꯔꯥꯟꯕ ꯉꯁꯤꯗꯤ ꯅꯪ ꯑꯁꯨꯝꯅ ꯁꯅꯤꯅ ꯅ꯭ꯌꯨꯇꯟ ꯁꯥꯔꯒ ꯋꯥꯔꯤꯗ ꯇꯧꯕꯗ ꯇꯥꯔꯒ ꯅ꯭ꯌꯨꯇꯟꯅ ꯀꯣꯜ ꯇꯧꯕꯅꯤ ꯅ꯭ꯌꯨꯇꯟ ꯅꯣꯛꯂꯒ ꯂꯤꯔꯛꯂꯤꯕ ꯋꯥꯔꯤꯗꯨꯗ ꯁꯅꯤꯅ ꯁꯥꯎꯅ ꯅꯪ ꯑꯩꯅ ꯀꯩꯗꯧꯔꯦꯕ ꯍꯨꯔꯥꯟꯕꯗꯤ ꯑꯣꯟꯊꯣꯛꯅ ꯍꯩꯔꯦꯗ ꯁꯨꯝꯕ ꯆꯥꯎꯈꯠꯇꯕ ꯋꯥꯈꯜꯁꯤꯗ ꯈꯜ ꯂꯩꯔꯕꯣ ꯅꯪꯕꯣ ꯁꯅꯤ ꯁꯥꯎꯔꯒ ꯃꯥꯒꯤ ꯔꯤꯚꯣꯜꯚꯔꯗꯨ ꯁꯠꯇꯣꯛꯂꯒ ꯅꯝꯃꯤ ꯇꯥꯂꯛꯇꯨꯗ ꯈꯪꯍꯧꯗꯅ ꯍꯦꯟꯔꯤꯒꯤ ꯃꯤꯅ ꯃꯐꯝꯗꯨꯗ ꯂꯣꯏꯅ ꯀꯣꯏꯁꯤꯟꯈ꯭ꯔꯦ ꯍꯦꯟꯔꯤꯅ ꯁꯥꯎꯅ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯅꯪꯅ ꯑꯩꯉꯣꯟꯗ ꯑꯄꯟꯕ ꯑꯗꯨꯃꯛ ꯄꯤꯔꯤꯁꯤ ꯀꯩꯒꯤꯅꯣ ꯁꯅꯤ ꯍꯧꯖꯤꯛꯁꯨ ꯃꯥꯒꯤ ꯅꯥꯄꯜ ꯍꯟꯗ꯭ꯔꯤ ꯉꯁꯤꯗꯤ ꯅꯣꯏꯅ ꯉꯝꯃꯁꯨ ꯃꯊꯪꯗꯤ ꯑꯩꯅ ꯀꯩꯗꯧꯔꯛꯀꯦ ꯌꯦꯡꯉꯨ ꯍꯦꯟꯔꯤ ꯑꯗꯥꯏꯗꯩ ꯋꯥꯁꯥ ꯐꯖꯕ ꯑꯃ ꯇꯧꯔꯒ ꯁꯅꯤꯕꯨ ꯎꯞꯍꯜꯂꯒ ꯀꯟꯊꯔꯛꯏ ꯑꯌꯣ ꯅꯥꯏꯌꯦ ꯅ꯭ꯌꯨꯇꯟꯅ ꯅꯥꯅꯕꯅꯦ ꯐꯨꯔꯤꯗꯣ ꯅꯨꯡꯉꯥꯏꯅꯕ ꯅꯠꯇꯤ ꯍꯦꯟꯔꯤꯅ ꯌꯥꯔꯦ ꯅꯣꯏꯅꯤ ꯆꯠꯈ꯭ꯔꯣ ꯃꯁꯤ ꯑꯩ ꯊꯤꯛ ꯇꯧꯒꯦ ꯅ꯭ꯌꯨꯇꯟꯒ ꯄꯤꯛꯇ꯭ꯔꯨꯒꯁꯨ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯦ ꯍꯦꯟꯔꯤꯒ ꯃꯈꯣꯏꯅ ꯂꯩꯍꯧꯔꯤ ꯅ꯭ꯌꯨꯇꯟꯅ ꯃꯁꯤ ꯄꯨꯔꯥ ꯕꯦꯔꯥꯅꯤꯀꯣ ꯀꯣꯟꯅ ꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯇꯧ ꯃꯥꯜꯂꯦ ꯌꯥꯝꯕꯣ ꯅꯪꯁꯦ ꯌꯥꯝ ꯁꯤꯡꯉꯤ ꯍꯧꯖꯤꯛꯀꯤꯗꯣ ꯅꯪ ꯂꯩꯔꯝꯗ꯭ꯔꯗꯤ ꯀꯔꯤ ꯊꯣꯛꯂꯝꯅꯤ ꯑꯣꯖꯥꯅ ꯇꯥꯛꯄꯤꯔꯝꯕꯗꯩ ꯑꯣꯖꯥꯗ ꯍꯦꯟꯅ ꯁꯤꯡꯂꯕꯅꯦ ꯑꯩ ꯀꯤꯖꯩꯌꯦ ꯑꯩꯗꯤ ꯌꯥꯝꯅ ꯁꯛꯁꯨ ꯃꯥꯟꯅꯔꯨꯒꯨꯝ ꯇꯧ ꯃꯁꯤ ꯅꯨꯄꯥꯁꯦ ꯑꯩꯒꯤ ꯃꯥꯏꯁꯦ ꯐꯛꯑꯁꯤꯔꯣ ꯃꯥꯟꯅꯗꯅꯕ ꯑꯦ ꯌꯥꯕ꯭ꯔꯣ ꯐꯛꯄ ꯍꯩꯠ ꯑꯃꯨꯛ ꯅꯃꯥꯏ ꯐꯛꯇꯅ ꯂꯩꯔꯝꯅꯤꯀꯣ ꯋꯥꯊꯤ ꯇꯧꯖꯅ ꯃꯈꯣꯏꯁꯨ ꯌꯨꯝ ꯌꯧꯁꯤꯜꯂꯛꯇꯨꯅ ꯏꯃꯨꯡ ꯆꯪꯉꯛꯏ ꯂꯩꯃꯅ ꯍꯔꯥꯎꯅ ꯏꯆꯥ ꯂꯥꯛꯑꯦꯗꯅ ꯍꯣꯏ ꯃꯃꯥ ꯂꯥꯛꯑꯣ ꯃꯃꯥꯒꯅꯦ ꯆꯥꯛ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯁꯤ ꯄꯤꯛꯇ꯭ꯔꯨꯒ ꯂꯩꯃꯒ ꯆꯥꯛꯇꯨ ꯂꯣꯏꯁꯤꯜꯂꯒ ꯄꯨꯟꯅ ꯆꯥꯛ ꯏꯁꯤꯡꯗꯣ ꯆꯥꯃꯤꯟꯅꯔꯦ ꯅ꯭ꯌꯨꯇꯟꯅ ꯆꯠꯂꯒꯦ ꯍꯥꯏꯔꯣ ꯑꯍꯤꯡ ꯂꯩꯌꯣ ꯍꯥꯏꯔꯣ ꯆꯠꯇ꯭ꯔꯗꯤ ꯑꯁ ꯌꯥꯝ ꯆꯠꯏꯗ ꯑꯩꯈꯣꯏꯅꯤ ꯂꯨꯍꯣꯡꯗꯣꯛꯑꯁꯤꯔꯣ ꯇꯥꯅꯤꯡꯗꯦ ꯏꯔꯥꯡ ꯌꯥꯝ ꯐꯔꯛꯑꯅꯨ ꯑꯣ ꯌꯥꯝ ꯂꯦꯝꯈꯤꯕꯩ ꯋꯥꯅꯤꯕ ꯅꯪꯁꯦ ꯁꯣꯝꯗꯅ ꯊꯦꯝꯕꯤ ꯀꯞꯂꯤ ꯕꯕꯥ ꯀꯩꯒꯤꯅꯣ ꯑꯗꯨꯛ ꯄꯨꯛꯆꯦꯜ ꯑꯣꯜꯂꯤꯕ ꯇꯣꯝꯕꯤꯅ ꯍꯧꯖꯤꯛ ꯃꯥ ꯃꯁꯥ ꯃꯇꯤꯛ ꯆꯥꯔꯦ ꯁꯦꯜ ꯄꯥꯏꯕ ꯃꯤ ꯑꯃ ꯑꯣꯏꯔꯦ ꯃꯁꯤꯒꯤ ꯅꯥꯄꯜꯅ ꯑꯩꯈꯣꯏ ꯀꯅꯥꯅꯣ ꯍꯥꯏꯕ ꯃꯁꯛ ꯈꯪꯗ꯭ꯔꯦ ꯊꯦꯝꯕꯤꯅ ꯑꯩꯅ ꯀꯧꯕ ꯐꯥꯎꯕ ꯈꯨꯝꯅꯤꯡꯗ꯭ꯔꯦ ꯃꯥ ꯑꯩ ꯎꯔꯒ ꯂꯩꯊꯣꯛꯑꯒ ꯑꯗꯨꯝ ꯆꯠꯂꯦ ꯑꯩꯈꯣꯏꯅ ꯃꯥꯕꯨ ꯇꯥꯟꯅꯔꯒ ꯅꯣꯟꯖꯗꯨꯅ ꯆꯠꯂꯨ ꯍꯥꯏꯕ ꯃꯤꯅꯤ ꯑꯁꯨꯛ ꯄꯨꯛꯆꯦꯜ ꯄꯤꯛꯄ ꯀꯔꯤꯁꯨ ꯅꯠꯇꯕ ꯋꯥꯗ ꯋꯥꯍꯧ ꯃꯆꯥꯗꯨꯒꯤ ꯃꯁꯥꯁꯨ ꯌꯥꯎꯔꯤꯕ ꯑꯩ ꯁ꯭ꯀꯨꯜ ꯍꯧꯅꯕ ꯇꯧꯔꯒꯦ ꯑꯊꯨꯕꯗ ꯀꯔꯤꯒꯤ ꯏꯆꯥꯅ ꯑꯗꯨꯝꯅ ꯈꯟꯕꯅꯣ ꯃꯉꯣꯟꯗꯒꯤ ꯍꯦꯟꯕ ꯑꯃꯗ ꯏꯆꯥꯕꯨ ꯊꯥꯖꯒꯅꯤ ꯏꯄꯥꯅ ꯊꯦꯝꯕꯤꯁꯨ ꯌꯥꯗ ꯃꯄꯥꯅ ꯅꯝꯗꯅ ꯍꯦꯟꯔꯤꯒꯤ ꯋꯥꯈꯜ ꯀꯥꯎꯅꯕ ꯀꯟꯅ ꯍꯣꯠꯅꯩ ꯃꯈꯣꯏꯅꯗꯤ ꯌꯥꯝꯅ ꯂꯥꯟꯅ ꯈꯟꯈꯤꯕꯅꯤ ꯊꯧꯕꯒꯤ ꯊꯧꯗꯣꯛꯇꯨꯗꯩ ꯃꯄꯨꯛꯅꯤꯡ ꯑꯣꯟꯕꯅꯤ ꯈꯟꯅ ꯊꯦꯝꯕꯤꯒꯤ ꯍꯦꯟꯔꯤꯒꯗꯤ ꯅꯣꯡꯃꯒꯤ ꯃꯃꯤ ꯁꯥꯝꯈ꯭ꯔꯦ ꯃꯈꯣꯏꯒꯤ ꯑꯅꯤꯒꯤ ꯃꯔꯤꯗꯤ ꯑꯗꯨꯕꯨ ꯄꯤꯛꯇ꯭ꯔꯨ ꯑꯃꯗꯤ ꯅ꯭ꯌꯨꯇꯟꯗꯤ ꯅꯣꯡꯃꯒꯤ ꯃꯔꯤ ꯆꯦꯠꯄ ꯁꯨꯝ ꯍꯦꯟꯒꯠꯂꯛꯂꯤ ꯃꯇꯝꯅ ꯀꯅꯥꯕꯨꯁꯨ ꯉꯥꯏꯔꯨꯕ ꯇꯧꯗꯦ ꯉꯁꯤ ꯍꯌꯦꯡ ꯍꯧꯈꯤ ꯃꯇꯝꯁꯨ ꯆꯠꯈꯤ ꯃꯈꯣꯏꯁꯨ ꯁ꯭ꯀꯨꯜꯒꯤ ꯃꯇꯝ ꯂꯣꯏꯁꯤꯜꯂꯛꯇꯨꯅ ꯍꯦꯟꯔꯤꯈꯣꯏꯁꯨ ꯇꯨꯌꯦꯜꯞꯀꯤ ꯀꯥꯎꯟꯁꯤꯜ ꯑꯦꯛꯖꯥꯝ ꯄꯤꯈ꯭ꯔꯦ ꯇꯣꯞꯄꯔ ꯃꯅꯨꯡꯗ 18 ꯄꯣꯖꯤꯁꯟꯗ ꯂꯥꯛꯇꯨꯅ ꯍꯦꯟꯔꯤ ꯃꯁꯥꯒꯤ ꯍꯣꯠꯅꯖꯃꯜ ꯃꯍꯩ ꯆꯥꯔꯦ ꯑꯐꯕ ꯃꯤꯗꯤ ꯂꯦꯝꯅ ꯃꯥꯡꯗꯦ ꯍꯥꯏꯗꯨꯅꯤ ꯅ꯭ꯌꯨꯇꯟꯗꯤ ꯇꯣꯞꯄꯔꯃꯛ ꯌꯥꯎꯗ꯭ꯔꯕꯁꯨ ꯐꯥꯔꯁ ꯗꯤꯕꯤꯖꯟꯗ ꯃꯥꯔꯛ ꯋꯥꯡꯅ ꯂꯥꯛꯏ ꯑꯁꯨꯝꯅ ꯃꯌꯥꯝꯗꯣ ꯃꯥꯒꯤ ꯂꯥꯏꯟ ꯑꯃꯃꯝꯗ ꯃꯁꯥꯒꯤ ꯂꯝꯕꯤꯗ ꯄꯨꯛꯅꯤꯡ ꯆꯪꯅ ꯂꯩꯅꯈ꯭ꯔꯦ ꯆꯍꯤ 8ꯀꯤ ꯃꯇꯨꯡꯅꯤ ꯄꯤꯛꯇ꯭ꯔꯨꯁꯨ ꯖꯦꯅꯦꯔꯦꯜ ꯂꯥꯏꯟꯗ ꯑꯗꯨꯝ ꯇꯝꯊꯩ ꯑꯗꯨꯒ ꯍꯦꯟꯔꯤꯗꯤ UPSC ꯑꯦꯛꯖꯥꯝ ꯊꯥꯗꯨꯅ ꯃꯥꯏ ꯄꯥꯛꯂꯛꯂꯦ ꯑꯗꯨꯒ ꯑꯃꯅ ꯅ꯭ꯌꯨꯇꯟ ꯗꯦꯜꯂꯤꯗ MBBS ꯂꯣꯏꯗꯨꯅ ꯊꯣꯔꯛꯄ ꯅꯨꯃꯤꯠꯅꯤ ꯏꯃꯨꯡꯗ ꯄꯨꯡꯂꯥꯡ ꯍꯦꯛ ꯃꯥ ꯊꯣꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯁꯅꯥꯍꯜꯅ ꯃꯃꯥ ꯂꯣꯏꯔꯕꯣ ꯅꯪꯕꯣ ꯂꯣꯏꯔꯦ ꯊꯣꯛꯄ ꯍꯧꯕꯤꯔꯝꯃꯣ ꯑꯩ ꯊꯣꯔꯛꯂꯒꯦ ꯁꯅꯥꯍꯜꯒ ꯂꯩꯃꯒꯁꯨ ꯃꯆꯥ ꯂꯧꯕ ꯆꯠꯅꯕ ꯇꯧꯔꯤ
Henryna Angang nang chay lagani ko Picture pairanga Dada mi yaudrasu yani itom chatkeba kaiso tawroi haiba Aikhoigi akoibada hauzik iknabana koiraga leiribani Mi amana faba ubada manghanbinaba midi masing yami Aduna jakshinba jangi As ai moida jangugi haiba Airport pok thilalo aduga moi thadoro Picture hauzik tarauna Hoi dada thank you Irang faba haibane nakhong thudegane uda yala thamni ko Hauzik yam lira kansida imanabi ataidi machay hauna krabani kay haiba nangiduna Picture prabab thuoga Kay haidi kay saw bye bye chatle kaya usitrani une aidi adoda khangdi ko hala roi ko dada so ina mam pusilamo masibu khara pharabana khalambani hui labam lakpadagi amu hore thaini mihuldo khangdo leidana thaini machingdo lawge ba iso ising heidana phugaige Picture si airport yoraga sana kholiga thingnare sana halna icha sunga side khoidane punna saksara amusami nakrabase lakdoine kedola oidoino talaktoda Newton thorak ubada Picture kuini urudrabada rong bandana masado irang langi yambo yamunna yenglaga ngakna magi spectu lawthoga wow nangdi hana dai mai kappa leramene Picture ngakna nang nakande tikhatana lawri ai sida leye Picture mamit lawthoga yambo sani su Newton su chamana da khumlai tai Picture sani bu inthori Newton prabab changsilak laga aina khangabane basi thokni haibase lai ni tawisina kenom natra kainom hekta tongni ba sani nok laga upai leitini bo lai sina engon hekta tahan ba natro Picture na noi kana na masak manam haige sani di loire mukta ba karem ka thaina bada lakna bai kai boy Picture sawni na sani da nang se karai no makradi phadongni karom dai no khangau dei sani na yaliba bag today chit powderi mangak di thorak laga tikhatana lawri he nang ne khwedam cha da dumai haiba ya bro na sam do phoidet ro sani khangpre khangi bag te angang do fanchung thakre Picture ngak na mami lang thoga Newton sungak na sani do yam thona ngang do ga prabab thokre mapham do da kuina leithade Newton na kaino angang do koi zala Picture na kana khangzabano da Equator bu yelaktradi yare just la Somda su thembi masaga chana ba thabak macha ma tawkre Dr. Nupaduna mabu mayumna thinbiri Thembi na Tama nangsumba sa ikya pamde Dr. Duna Kedawrage akoini suluhong do bu kuidravani Masida kanana kari haidorege Thembi sauna Adaidi I karaktore Sum adumba nupi do aidi natti Nana dumain hairaga ay nikta yagadra Nupi niyam haigat kano Haribasana sana yo masina nangya phabo ini ani do saungra galakpada thembi khoi gi yum yoksalagle gate to mi sulerami baba ai ta seng lohong sa pamlaktre thembi mo ongse tombi pakhana kedo bu yorog ibungo mama sadang tombi thembi gi mamai de khopang na thai nang na kai hairoi mangonda sumaina tawraga leirigi haibro nang thembi kaplaga papa nang si de ngonda phure khut thadringai mamangda wahang khara hangbira babadi kayada na chagi thamoina pencha doba maram khangda bi bodom ne hekta lada lobadi papa ayaningde nang ibungo da kedorure masagi isa khara phangda baini aingonda sorry ba masida igi iral sa kaino tombi nungaitana ibungo masida nang na kari sauningai lege isagi wakhalol aina thagale doctor na nasa sa kyam singbi aphaw machano Tumina laibasida migi lokha oirasu mabu lobigi di khangibani wai do tabada tombi sauna no padugi mamai da thai nang makna phau aingonda dum hairaba doctor na aingonda am singra kana aina tabana cha sa kana lo widorege hoje tombi na nang bukaya da thajaruba aduga ngasidi nang nasa sa sak fajadana pamdana ga lobana te ko property khala lobi bani ma bai khweda nungai na thambi haibani fori kaino Tombi sauba hen manmana nupadogi mamai de kopag thai adubu saraga makhut hangina thangale karom ne no khangongde tungde makhut ta pare Dr. Rusungakna Sir Thembi swai lawe masa su khonjil nikna da henru ne nupadogi mamai de kopag na thazale nasa su miyam gi seba tori ba miyamani aduga asuk hongna lonjet khangda ba thabo Tombi ngakna ibungo
ꯍꯦꯟꯔꯤ ꯆꯪꯁꯤꯜꯂꯒ ꯇꯣꯝꯕꯤꯕꯨ ꯈꯨꯔꯨꯝꯃꯤ ꯑꯗꯨꯒ ꯕꯕꯥ ꯑꯩꯅ ꯃꯇꯝ ꯑꯃꯗ ꯁꯛꯈꯤꯕ ꯋꯥꯁꯛ ꯉꯁꯤꯗꯤ ꯑꯃꯨꯛ ꯐꯥꯎꯅꯔꯦ ꯕꯕꯥꯅ ꯑꯩꯒꯤꯗꯃꯛꯇ ꯍꯣꯠꯅꯕꯤꯈꯤꯕ ꯃꯌꯥꯝꯗꯣ ꯉꯁꯤꯗꯤ ꯑꯩ ꯂꯃꯟꯁꯤꯡꯂꯒꯦ ꯈꯜꯂꯦ ꯊꯦꯝꯕꯤ ꯀꯞꯄꯒ ꯗꯥ ꯅꯪ ꯉꯁꯤꯁꯨ ꯑꯩꯈꯣꯏꯕꯨ ꯇꯣꯝꯕꯤ ꯅꯨꯡꯉꯥꯏꯇꯅ ꯀꯔꯤꯒꯤ ꯂꯃꯟꯅꯣ ꯃꯤꯉꯣꯟꯗ ꯄꯥꯡꯈꯤꯕ ꯃꯇꯦꯡ ꯑꯗꯣ ꯍꯟꯅ ꯑꯩ ꯂꯧꯗꯦ ꯃꯗꯨꯅ ꯑꯩ ꯅꯪꯒꯤ ꯂꯃꯟ ꯂꯧꯔꯣꯏ ꯃꯗꯨ ꯌꯥꯔꯣꯏ ꯃꯁꯤ ꯑꯩꯒꯤ ꯂꯦꯡꯗ꯭ꯔꯕ ꯋꯥꯁꯛꯅꯤ ꯇꯣꯝꯕꯤꯅ ꯑꯩꯒꯤꯁꯨ ꯂꯦꯡꯗ꯭ꯔꯕ ꯋꯥꯅꯤ ꯃꯁꯤ ꯃꯤ ꯑꯃꯒ ꯑꯃꯒꯒꯤ ꯃꯥꯟꯅꯗꯦ ꯍꯦꯟꯔꯤ ꯈꯣꯟꯀꯂꯞꯅ ꯑꯩꯗꯤ ꯁꯤꯡꯗꯕ ꯌꯥꯗꯕꯅꯤ ꯂꯃꯟ ꯑꯅꯤꯗꯣ ꯃꯨꯛꯅꯔꯛꯏ ꯇꯣꯝꯕꯤꯁꯨ ꯁꯥꯎꯔꯤ ꯍꯦꯟꯔꯤꯗ ꯍꯦꯟꯅ ꯁꯤꯡꯅꯅꯕ ꯑꯃ ꯐꯥꯎꯔꯤ ꯅꯪꯅ ꯉꯝꯕ ꯌꯥꯔꯣꯏ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯍꯦꯟꯔꯤ ꯁꯥꯎꯅ ꯑꯩꯅ ꯇꯧꯕ ꯊꯕꯛꯇ ꯀꯅꯥꯅꯁꯨ ꯑꯄꯟꯕ ꯄꯤꯕ ꯌꯥꯔꯣꯏ ꯍꯧꯖꯤꯛꯇꯤ ꯑꯄꯟꯕ ꯄꯤꯕ ꯄꯨꯝꯅꯃꯛ ꯊꯦꯡꯅꯒꯅꯤ ꯍꯧꯖꯤꯛꯇꯤ ꯅꯄꯥꯡꯒꯜ ꯐꯔꯦ ꯍꯥꯏꯅ ꯑꯩꯉꯣꯟꯗꯁꯨ ꯅꯪ ꯋꯥꯗꯨ ꯂꯣꯏꯕ ꯅꯪꯗꯦ ꯍꯦꯟꯔꯤ ꯊꯦꯝꯕꯤꯒꯤ ꯃꯈꯨꯠ ꯇꯥꯞ ꯄꯥꯏꯔꯒ ꯆꯠꯀꯦ ꯇꯧꯏ ꯑꯩꯗꯤ ꯈꯪꯗꯦ ꯁꯤꯡꯒꯅꯤ ꯑꯗꯨꯅ ꯄꯨꯔꯦ ꯇꯣꯝꯕꯤ ꯃꯁꯥꯗꯣ ꯏꯊꯛ ꯊꯛꯀꯠꯅ ꯍꯔꯥꯎꯅ ꯍꯩꯃ ꯁꯤꯡꯉꯨ ꯌꯥꯏꯅꯦ ꯏꯆꯥꯒꯤ ꯂꯃꯟ ꯏꯄꯥꯅ ꯆꯥꯎꯅ ꯑꯣꯛꯀꯅꯤ ꯊꯦꯝꯕꯤ ꯀꯔꯤꯅꯣ ꯇꯧꯔꯤꯕ ꯃꯇꯧꯗꯨꯗ ꯉꯛꯅ ꯑꯗꯨꯝ ꯆꯠꯂꯤ ꯍꯦꯟꯔꯤ ꯃꯥꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯤꯡꯗ ꯉꯁꯤꯒꯤꯗꯤ ꯅꯣꯏ ꯌꯨꯝꯗ ꯍꯜꯂꯣ ꯑꯩ ꯊꯕꯛ ꯑꯃ ꯂꯩꯔꯦ ꯅꯨꯄꯥ ꯑꯃꯅ ꯁꯔꯒꯤ ꯊꯕꯛꯁꯤꯗꯤ ꯌꯥꯏꯌꯦ ꯒꯨꯗ ꯂꯛ ꯗꯣꯛꯇꯔ ꯅꯨꯄꯥꯗꯣ ꯀꯩꯅꯣ ꯕꯕꯥ ꯅꯆꯥꯁꯤ ꯃꯤꯅ ꯄꯨꯈ꯭ꯔꯦ ꯑꯃꯨꯛꯇ ꯈꯥꯝꯃꯣ ꯃꯥꯏꯒ ꯂꯨꯍꯣꯡꯗꯧꯕ ꯅꯨꯄꯤꯅꯤ ꯇꯣꯝꯕꯤꯅ ꯁꯥꯎꯅ ꯃꯄꯨ ꯑꯁꯦꯡꯕ ꯂꯥꯛꯇꯅ ꯂꯧꯈ꯭ꯔꯦ ꯍꯨꯔꯥꯟꯕ ꯅꯪꯒꯤ ꯈꯨꯠꯇꯒꯤ ꯉꯁꯤꯗꯒꯤ ꯑꯩꯈꯣꯏꯗꯅꯦ ꯑꯃꯨꯛ ꯍꯟꯅ ꯈꯣꯡꯒꯨꯜ ꯇꯥꯔꯛꯄ ꯌꯥꯔꯣꯏ ꯍꯦꯟꯔꯤ ꯒꯥꯔꯤꯗꯣ ꯀꯟꯅ ꯊꯧꯋꯤ ꯋꯥ ꯑꯝꯇ ꯉꯥꯡꯗꯦ ꯊꯦꯝꯕꯤ ꯀꯤꯕꯣꯏ ꯇꯞꯅ ꯗꯥ ꯍꯦꯟꯔꯤ ꯒꯥꯔꯤꯒꯤ ꯕ꯭ꯔꯦꯛꯇꯣ ꯈꯪꯐꯥ ꯐꯥꯏ ꯊꯦꯝꯕꯤꯗ ꯁꯠ ꯑꯣꯟꯁꯤꯜꯂꯛꯏ ꯑꯗꯨꯒ ꯊꯦꯝꯕꯤ ꯊꯃꯣꯏꯒꯤ ꯃꯤꯍꯨꯜꯗꯣ ꯌꯧꯈ꯭ꯔꯦ ꯃꯃꯤꯠ ꯎꯏꯁꯤꯜꯂꯒ ꯗꯥ ꯍꯦꯟꯔꯤ ꯁꯤꯠ ꯕꯦꯜꯗꯣ ꯐꯥꯖꯤꯟꯕꯤ ꯀꯩꯗꯧꯔꯒꯦ ꯌꯥꯝ ꯍꯩꯅꯗ꯭ꯔꯕꯣ ꯊꯦꯝꯕꯤ ꯃꯃꯤꯠ ꯇꯞꯅ ꯄꯥꯡꯊꯣꯔꯛꯂꯒ ꯅꯠꯇꯤꯌꯦ ꯅꯔ ꯌꯥꯝ ꯇꯠꯄ꯭ꯔꯣ ꯅꯪ ꯅꯠꯇꯦ ꯍꯥꯏꯕ ꯉꯁꯤꯗꯤ ꯀꯥꯏꯗ ꯂꯩꯁꯦꯕ ꯈꯪꯗꯦ ꯑꯃ ꯍꯥꯏꯌꯨꯗ ꯑꯄꯥꯝꯕ ꯑꯩꯗꯤ ꯏꯌꯥ ꯌꯥꯏꯌꯦ ꯑꯗꯨ ꯑꯣꯏꯔꯗꯤ ꯂꯝꯍꯥꯡꯗ ꯍꯦꯛꯇ ꯂꯩꯔꯁꯤꯔꯣ ꯀꯩꯒꯤ ꯃꯐꯝ ꯆꯥꯗꯦ ꯍꯥꯏꯔꯣ ꯁꯦ ꯗꯗꯥꯅ ꯄꯨꯕꯤꯅꯤꯗ ꯁꯣꯝꯗꯅ ꯅ꯭ꯌꯨꯇꯟꯅ ꯃꯁꯥ ꯆꯠꯈ꯭ꯔꯅꯨꯕ ꯀꯩꯒꯤ ꯉꯁꯤ ꯆꯦꯜꯂꯁꯤ ꯀꯩꯅꯣ ꯀꯃꯥꯏꯅ ꯆꯦꯜꯂꯗꯤ ꯍꯌꯦꯡ ꯆꯦꯟꯁꯦ ꯁꯤꯗ ꯀꯃꯥꯏꯅ ꯆꯦꯟꯗꯣꯏꯅꯣ ꯉꯝꯃꯔꯣꯏ ꯁꯤꯗ ꯑꯗꯨꯝ ꯆꯦꯜꯂꯗꯝꯅꯤ ꯌꯥꯝꯕꯣ ꯅꯪ ꯉꯥꯎꯔꯕꯣ ꯁꯤꯗ ꯀꯃꯥꯏꯅ ꯆꯦꯟꯗꯣꯏꯅꯣ ꯌꯨꯝꯗꯕꯣ ꯆꯠꯈ꯭ꯔꯦ ꯍꯥꯏꯖꯟꯒꯦ ꯑꯗꯨꯒ ꯅꯪ ꯀꯥꯡꯈ ꯃꯈꯥꯗ ꯂꯣꯠꯂ ꯂꯩꯌꯨ ꯑꯗꯨꯗꯤ ꯗꯗꯥꯗ ꯑꯝꯇ ꯍꯥꯏꯒꯦ ꯀꯩ ꯍꯥꯏꯕꯗꯨꯅ ꯗꯗꯥꯗ ꯍꯥꯏꯒꯦ ꯍꯥꯏꯕ ꯅꯪ ꯆꯦꯜꯂꯒ ꯅꯌꯥꯝꯕꯗ ꯍꯥꯏꯗꯣꯏꯕ ꯅꯠꯇ꯭ꯔꯗꯤ ꯑꯃꯨꯛ ꯃꯥꯡꯈ꯭ꯔꯦꯅ ꯂꯣꯏꯅꯤꯕ ꯅꯪ ꯄꯥ ꯇꯧꯕꯤꯅꯤ ꯑꯁ ꯑꯃꯨꯛ ꯌꯥꯗ꯭ꯔꯗꯤ ꯌꯥꯗ꯭ꯔꯒꯅ ꯃꯋꯥ ꯂꯧꯗꯦ ꯄꯤꯛꯇ꯭ꯔꯨ ꯐꯣꯟꯗ ꯄꯨꯊꯣꯛꯂꯒ ꯍꯦꯟꯔꯤꯗ ꯇꯧꯏ ꯀꯩꯗꯧꯔꯦ ꯗꯗꯥ ꯑꯩ ꯉꯁꯤ ꯌꯨꯝꯗ ꯋꯥꯗ ꯂꯣꯏꯕ ꯅꯪꯗꯦ ꯍꯦꯟꯔꯤꯅ ꯑꯩ ꯉꯁꯤ ꯌꯨꯝꯗ ꯍꯜꯂꯔꯣꯏ ꯅꯪ ꯐꯖ ꯂꯩꯌꯨ ꯀꯩꯒꯤ ꯌꯥꯔꯣꯏ ꯌꯨꯝꯗ ꯅꯣꯡꯃꯗ ꯑꯅꯤꯃ ꯍꯟꯖꯟꯗꯕ ꯐꯠꯇꯦꯕ ꯌꯨꯝ ಚಲೋ ꯌꯥꯔꯣꯏꯃꯦ ꯑꯩꯁꯨ ꯌꯥꯔꯣꯏꯌꯦ ꯍꯌꯦꯡ ꯑꯌꯨꯛ ꯉꯟꯇꯥꯅꯦ ꯐꯛ ꯊꯥꯔ ꯉꯥꯏꯔꯝꯃꯣ ꯍꯦꯟꯔꯤ ꯉꯛꯅ ꯍꯥ ꯅꯠꯇꯦꯕ ꯌꯥꯝ ꯊꯨꯅ ꯆꯠꯂꯣ ꯊꯝꯃꯦ ꯁꯤ ꯍꯥꯏꯔꯒ ꯐꯣꯟ ꯀꯛꯈ꯭ꯔꯦ ꯍꯦꯟꯔꯤꯅ ꯃꯁꯤ ꯊꯝꯈ꯭ꯔ ꯃꯥꯜꯂꯤ ꯀꯩ ꯍꯥꯏꯔꯛꯏꯅꯣ ꯐꯛ ꯊꯥꯔꯝꯃꯣꯌꯦ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯀꯩꯅꯣ ꯅꯣꯏꯅ ꯆꯤꯟꯅꯥꯎ ꯍꯧꯅꯔ ꯆꯦꯟꯒꯦ ꯍꯥꯏꯔꯣ ꯍꯦꯟꯔꯤ ꯃꯃꯤꯠ ꯂꯥꯎꯊꯣꯛꯑꯒ ꯀꯔꯤ ꯃꯥꯁꯨ ꯑꯁ ꯀꯃꯥꯏꯅ ꯇꯧꯅꯤ ꯃꯁꯤ ꯑꯉꯥꯡꯁꯤꯗꯤ ꯁꯣꯝꯗ ꯅ꯭ꯌꯨꯇꯟꯅ ꯀꯩ ꯍꯥꯏꯅꯣ ꯃꯥꯁꯨ ꯍꯜꯂꯛꯑꯔꯣꯏꯌꯦ ꯑꯌꯥ ꯐꯅ ꯑꯗꯨꯝ ꯇꯥꯟ ꯆꯥꯔꯦ ꯇꯥꯂꯛꯇꯨꯗ ꯂꯩꯃꯅ ꯀꯧꯔꯛꯏ ꯊꯣꯏꯕ ꯇꯥꯕ꯭ꯔꯣ ꯌꯥꯝꯕꯣ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯆꯠꯂꯣ ꯍꯥꯏꯔꯛꯑꯅꯤꯌꯦ ꯀꯥꯡꯈ ꯃꯈꯥꯗ ꯂꯣꯠꯂꯣ ꯁꯠ ꯆꯪꯉꯛꯄꯅ ꯍꯥꯟꯕ ꯇꯥꯔꯦ ꯆꯪꯕꯁꯨ ꯆꯟꯗꯦ ꯀꯥꯆꯤꯟꯁꯤꯗ ꯆꯪꯉꯨ ꯆꯠꯂꯣ ꯄꯤꯛꯇ꯭ꯔꯨ ꯀꯥꯆꯤꯟꯗ ꯆꯪꯉꯒ ꯂꯣꯠꯂꯤ ꯂꯩꯃ ꯆꯪꯉꯛꯑꯒ ꯏꯕꯦꯝꯃꯗꯣ ꯃꯈꯥꯗꯁꯨ ꯂꯩꯍꯧꯗꯦ ꯀꯔꯣꯝ ꯆꯠꯈ꯭ꯔꯕ ꯖꯥꯠꯅꯣ ꯀꯩꯅꯣ ꯃꯤ ꯉꯁꯥꯏ ꯆꯠꯈ꯭ꯔꯗꯨꯕꯨ ꯀꯔꯝ ꯀꯥꯟꯗ ꯀꯨꯏꯔꯕꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯗ ꯀꯔꯤꯃꯠꯇꯁꯨ ꯍꯥꯏꯔꯝꯗꯦꯅ ꯈꯪꯗꯦ ꯆꯠꯈ꯭ꯔꯕꯅꯤ ꯂꯣꯠꯅ ꯆꯦꯟꯈ꯭ꯔ ꯑꯣꯏꯔꯝꯅꯤ ꯍꯩꯃꯥ ꯅꯣꯏ ꯑꯅꯤꯕꯨ ꯈꯠꯅꯕ꯭ꯔꯣ ꯅ꯭ꯌꯨꯇꯟ ꯁꯥꯎꯖꯤꯟꯅꯔꯒ ꯃꯃꯥ ꯈꯔ ꯊꯨꯅ ꯊꯣꯛꯅꯕ ꯌꯥꯔꯦ ꯊꯣꯛꯈ꯭ꯔꯣ ꯑꯩ ꯉꯥꯛꯇ ꯄꯣꯊꯥꯒꯦ ꯉꯁꯥꯏꯅ ꯃꯌꯨꯝ ꯌꯧꯔꯝꯕꯅꯤ ꯂꯩꯃ ꯅꯨꯡꯉꯥꯏꯇꯅ ꯅ꯭ꯌꯨꯇꯟꯒꯤ ꯐꯃꯨꯡ ꯆꯪꯁꯤꯜꯂꯒ ꯐꯝꯃꯤ ꯀꯔꯤꯅꯣ ꯃꯇꯧꯅꯣ ꯑꯃꯨꯛ ꯁꯥꯎꯔꯒ ꯆꯠꯈꯤꯕ꯭ꯔꯣ ꯏꯃꯥꯁꯦ ꯊꯣꯛꯑꯣꯃꯦ ꯂꯩ ꯃꯃꯥꯒꯤ ꯐꯣꯟ ꯄꯨꯊꯣꯛꯑꯒ ꯄꯤꯛꯇ꯭ꯔꯨꯗ ꯀꯣꯜ ꯇꯧꯏ ꯄꯤꯛꯇ꯭ꯔꯨꯒꯤ ꯐꯣꯟꯒꯤ ꯔꯤꯡꯗꯣ ꯀꯥꯆꯤꯟ ꯑꯃꯗꯩ ꯈꯣꯡꯂꯛꯏ ꯍꯩꯃꯥ ꯀꯗꯥꯏꯗꯅꯣ ꯐꯣꯟ ꯈꯣꯡꯕꯩ ꯃꯈꯣꯜꯁꯤꯅ ꯑꯁ ꯌꯥꯔꯦ ꯊꯣꯛꯑꯣ ꯀꯩꯅꯣ ꯅꯪꯅ ꯏꯁ ꯇꯥꯜꯂꯤꯁꯤꯕꯣ ꯀꯥꯆꯤꯟꯁꯤꯗꯩ ꯑꯣꯏꯔ ꯃꯥꯜꯂꯤꯅꯦ ꯁꯤ ꯍꯥꯏꯔꯒ ꯂꯩꯃ ꯆꯪꯁꯤꯜꯂ ꯌꯦꯡꯒꯦ ꯇꯧꯏ
न्यूटन ममाबु चिंथोलगा मासे थोओमे फोन न्यूटन ना काचिन दे चंगसिलागा पिक्चर दे फोन दा मखुत तिंगगा लवी ओ अमदो फोन कौरम माले कमाइना काचिन से लैरिबा फोन सिना न्यूटन सुंगमनबु खुमले नुपा कोइब्रा कैनम तवे अंगांगदो आइसु सौरगा फोन दो लाक्तन लंगबा फजना हाइनबा याबसिदा हयेंने इमा संगाक चलुरंगे चलो अदु थोओबा लई मसु नुंगाइतना पिक्चरबु सोलगा थोखरे न्यूटन हराउलगा डांस तवी वायम संगे नुपी चेन बलाइरे सो होलगा सीबा खंगद्री लई ममते एम चलगा अमु हंजलई थोइबा न्यूटन खंगरे खंगी कैनो आलू बेग अमता थांगुस लाओ पोचे खरगा लौनबा आई ngमरे ngमदबा यारोये लाओ आई सा नुंगाइदेबा सी हारगा न्यूटन साखरा कांदुदा फैजुब का सोपगा तुमी लई मनन अमदना चिंथोगा पूरा चली अस कमाई तौनी सिदे अइना हलकपदा अमुक सावरा चलम तारे मपान थोलन सिला थममगे न्यूटन से पिक्चर चटखिदना बहाइना मपान लोक तोरमी पिक्चर मनुंगदा अस कइनो इतोम थममी सिबा मानुंगाइनिबा मोइना आदा चतना आइसु युमदा चलगे पिक्चर मयुम चनबा तवी अदबो मपान थोलन सिलगा था चटख्रे ई कारक्तोनि यु ngasiने युम लाई थुगाइदोनि यु तंजादुदा न्यूटन थोंग हांगले लाए लाकनी नंग मियोइबा अखोई खुदिंगी पोलोय अममम ले हाइबदो ngasi de Henry so picture so magi panthong pham yoduna anobo punsi amagidama khong thangsin baukre madang ngasi ga loina na puzalama bamgi boss ki big sister haina mingthon ba wari siloi sinjare wari sibo hobadagi loiba phawba tabiri listener singbo channel asigi maike lagi amukan na thagat phongdok jare mathangda nungai ba wari ma puduna lakchege mayam pun ngai biramo